ngasi video se price action ki ahan ba part oiduni stock market to bo kangu na chart ama hek puthoga utpado sigi chart se kari no je ahan ma de yenga se adui matung da chart to up chat pa siawi down chat pa siawi na si kari no oilak pa no habdo ai ngasi video se explain tawjake hojik price chart ki matang de yengsi sidori ba chart se Bajaj Finance hai company se sigi price chart ni price chart ai se price tu na chat khibe history do mami taraga lei hobo sing do adu duni price ta chart hai je hai sidori se te tanate price na chat khibe history sing do hai di mana lupa manga yoromi tara yoromi kun yoromi hai sing do sigi chart sida mami ta tara thamam bai tara adu gi mami sing duni price chart ai na hai je sigi chart se karam ba chart no hai taragadi candlestick chart ne candlestick chart se kari no se ilaki ge koina line chart on tho su yai adagi news kumba pawda sumba urangani area je si on tho su yai akoi trader akoi gi khwai digi popular oiba chart ti sigi candlestick chart se oidui ne ado candlestick chart se kaino candlestick se kaino candlestick makhal kamai na kari lai kai do adugi video su lakini ada sidi chart sida uri sida ne chart se kariguma matamda up chat pasi yawe up chat pasi na hai je price to hengale hai ne adai kariguma matamda down chat pasi yawe hai di stock amagi price je hongdok hongjin nai ba karigi damakta stock ki price je hongdok hongjin nai no haibagi matang da mu yengasi stock market is da maning da market en tapije ai khoi gi kaithen ju market hai na ani se market chap manaba ani ji common noi bam lay market ki market ngatne ba common je gamai ba na stock market ta khoina leibi yon ba taw du sina company gi share sing ji gak leibi yon ba taw aduga akhoi gi sigi market sina tilau chanam pot loi phangi na makhan du gi wane da stock market sida aina changaga share ma leige su yare adagi akhoi chumnei market sida da aina market sida chalaga tilhau ra chanam la khoi leige su yai adagi mo stock market sida aina lairami ba share je amu yon thok be ai ba laining ba mi da mu yon thoki be ba ada khoi gi chumna gi market sida su mu aina yen nganu je fajana loiraga bazar da puraga mingo da yon ba su ai sumba common noi ba ma khak lai ba hai tare ada stock market sina tongan ba pot ama oina udabida adu khoi gi market si tongan ba pot ama udabida market ai cham na sum ura su ai ba market ki market ngatane ba aduna market hai taragadi buyer ga seller ga thengna pham je si jibu market hai ra khangne ba market sida kari gumba pot ama se hek la ba adoi taragadi magi maman je hongdok hongjin tawe khudam oina hai ba da khamena sinbagi maman je kari gumma matam da lupa 10 pi bi yawi adai kun pi ba kun tha pi ba adagi cham kun yow bu siya ba si je khamena sinbagi maman je kari gi damak to hongdok hongjin nai no hai se kari na oihange hai ba kan sida the law of supply and demand hai ba malai aduna oilak pane aduna the law of supply and demand je kari noi su yengsi doga chumna gi market sida example pige adu stock market se jo high riba price ki hongdok hongjin gi magi mo mo tawse chap manana stock market da su lakani law of supply and demand gi matungina law of supply and demand je som loina khangaga leiram ngatane economist ta yawa pot ne do economist tamdraga su go hana de khanga leira pone khoina bab oi da bai tare law of supply and demand sida basic law mari lei adugi mari doi explain toroke ahan ba law da hari se karingba pot amagi demand ji helaba supply se fix ne law doi ni adoi daragadi pot tu gi mamando tangkhalakane khudam oina hairaba da ahan ba corona horpo matam da ne marks phangdabagi awaba makak lei gi bane marks se adugi mandik demand ya muangune adubu market adi marks की supply से fix ने दुकान दा हाने की लेजरम मार्क्स तो गतने लई से तो इखंग खाउदना कोरोना जे लाखदगी अखोइना मार्क्स से कोई तान तनगी मतम दुदा मार्क्स की प्राइस से तो की मतिक वांगी मतम दुदा इन Amazon दगी A95 मार्क्स अम लईगे ना तौबा हाइबो मार्क्स से हजिति लुपा 180 मया खक पी को अदा लुपा 100 पी लेरे मे येंगाना अदो प्राइस सुम येंग नोंगालगा सु लईदे अदे नोंग निनी जेनी येंग का सिदा 100 दगी 7 खरा यौ 7 खरा यौ अदगी 4 मया द लईगिबा मार्क्स तो सी कईगिनो है का सिदा मार्केट सिदा मार्क्स की डिमांड से अदुगी मतिक तवेबा मी मैम सिदा अदुना मागी मार्क्स की प्राइस है सुम का खलक बनेबा दुना खोइना सिदा याम समना खनगदबदी करीगुंबा डिमांड हेन बतारगदी पोतुगी प्राइस तो का खलक कनेबा
ꯑꯗꯨꯅ ꯁ꯭ꯇꯣꯛ ꯃꯥꯔꯀꯦꯠꯁꯤꯗꯁꯨ ꯑꯃꯨꯛ ꯍꯥꯏꯔꯤꯕ ꯁ꯭ꯇꯣꯛꯁꯦ ꯀꯔꯤꯒꯨꯝꯕ ꯃꯤꯅ ꯂꯩꯒꯦꯅ ꯇꯥꯟꯅꯔꯕ ꯗꯤꯃꯥꯟ ꯌꯥꯝ ꯂꯩꯔꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯁ꯭ꯇꯣꯛꯀꯤ ꯄ꯭ꯔꯥꯏꯁꯁꯤꯁꯨ ꯑꯞ ꯂꯥꯛꯀꯅꯦꯕ ꯑꯅꯤꯁꯨꯕ ꯄꯣꯏꯟꯠꯁꯤꯗ ꯑꯃꯨꯛ ꯃꯥꯔꯀꯦꯠꯁꯤꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃꯁꯦ ꯃꯥꯒꯤ ꯗꯤꯃꯥꯟꯁꯦ ꯋꯥꯠꯂꯕ ꯃꯤꯁꯤꯡꯁꯤꯅ ꯂꯩꯅꯤꯡꯕ ꯏꯟꯇꯔꯦꯁꯁꯦ ꯂꯩꯇ꯭ꯔꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯄꯣꯠꯇꯨꯒꯤ ꯃꯃꯟꯗꯣ ꯍꯟꯊꯔꯛꯀꯅꯦꯕ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯕꯖꯥꯔꯗ ꯐꯗꯤꯒꯣꯝ ꯌꯣꯟꯕꯤ ꯏꯃꯥꯅ ꯍꯥꯏꯇꯥꯔꯦꯀꯣ ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯌꯣꯟꯕꯤ ꯏꯃꯥꯁꯤꯅ ꯃꯥꯒꯤ ꯐꯗꯤꯒꯣꯝꯁꯦ ꯂꯨꯄꯥ 10ꯗ ꯌꯣꯟꯒꯦꯅ ꯈꯜꯂꯝꯃꯦꯅ ꯈꯜꯂꯁꯤꯅꯦ ꯑꯗ ꯃꯤꯁꯤꯡꯁꯤꯅ ꯃꯥꯒꯤ ꯐꯗꯤꯒꯣꯝꯗꯣ ꯗꯤꯃꯥꯟ ꯇꯧꯗ꯭ꯔꯦꯅ ꯈꯜꯂꯁꯦꯕ ꯃꯤꯗꯣ ꯁꯨꯝ ꯂꯩꯗꯕꯤꯗ ꯁꯨꯝ ꯆꯠꯈ꯭ꯔꯦꯅ ꯈꯜꯂꯁꯦꯕ ꯃꯥꯒꯤ ꯃꯃꯥꯡꯗ ꯁꯝꯃꯒ ꯑꯗ ꯃꯥꯅ ꯐꯗꯤꯒꯣꯝꯗꯣ ꯄꯠꯈꯤꯗ꯭ꯔꯦ पाखꯠꯇꯅ ꯂꯨꯄꯥ 10ꯗ ꯌꯣꯟꯒꯦ ꯈꯜꯂꯝꯕꯗꯣ 5ꯗ ꯌꯣꯟꯅꯦꯅ ꯂꯥꯎꯔꯛꯄꯁꯨ ꯌꯥꯏꯕ ꯁꯤ ꯀꯩꯒꯤꯅꯣ ꯍꯥꯏꯀꯥꯟꯗ ꯄꯣꯠꯇꯣ ꯃꯥꯒꯤ ꯐꯗꯤꯒꯣꯝꯗꯣ ꯗꯤꯃꯥꯟ ꯋꯥꯠꯂꯛꯄꯗꯒꯤ ꯄ꯭ꯔꯥꯏꯁꯇꯣ ꯍꯟꯊꯔ ꯌꯣꯟꯅꯤꯡꯉꯛꯏꯅꯦꯕ ꯑꯗꯨꯅ ꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯒꯗꯕꯗꯤ ꯀꯔꯤꯒꯨꯝꯕ ꯃꯥꯔꯀꯦꯠꯁꯤꯗ ꯄꯣꯠ ꯑꯃꯁꯦ ꯃꯤꯅ ꯗꯤꯃꯥꯟ ꯇꯧꯗ꯭ꯔꯕ ꯗꯤꯃꯥꯟꯁꯦ ꯕꯥꯌꯔꯅ ꯇꯧꯗꯣꯏꯅꯤꯀꯣ ꯕꯥꯌꯔꯁꯤꯅ ꯗꯤꯃꯥꯟ ꯇꯧꯗ ꯇꯥꯔꯒꯗꯤ ꯄꯣꯠꯇꯨꯒꯤ ꯄ꯭ꯔꯥꯏꯁꯇꯣ ꯍꯟꯊꯔꯛꯀꯅꯦꯕ ꯆꯞ ꯃꯥꯟꯅꯅ ꯁ꯭ꯇꯣꯛ ꯃꯥꯔꯀꯦꯠꯁꯤꯗꯁꯨ ꯍꯥꯏꯔꯤꯕ ꯑꯀꯛꯅꯕ ꯍꯥꯏꯔꯤꯕ ꯁ꯭ꯇꯣꯛꯁꯦ ꯃꯤꯁꯤꯡꯁꯤꯅ ꯂꯩꯕꯤꯗ꯭ꯔꯕ ꯍꯥꯏꯇꯥꯔꯦꯀꯣ ꯗꯤꯃꯥꯟ ꯂꯩꯇ꯭ꯔꯕ ꯃꯤꯅ ꯂꯩꯕꯒꯤ ꯏꯟꯇꯔꯦꯁꯁꯦ ꯂꯩꯇ ꯇꯥꯔꯒꯗꯤ ꯍꯥꯏꯔꯤꯕ ꯁ꯭ꯇꯣꯛꯇꯨꯒꯤ ꯃꯃꯟꯗꯣ ꯁꯨꯝ ꯍꯟꯊꯔꯛꯀꯅꯦꯕ ꯑꯍꯨꯝꯁꯨꯕ ꯁꯤꯗꯅ ꯑꯃꯨꯛ ꯃꯥꯔꯀꯦꯠꯁꯤꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠꯀꯤ ꯁꯄ꯭ꯂꯥꯏꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯡꯅ ꯂꯩꯔꯕ ꯗꯤꯃꯥꯟꯗꯤ ꯀꯟꯁꯇꯦꯟꯇ ꯂꯩꯔꯦꯅ ꯈꯜꯂꯁꯤꯅꯦ ꯗꯤꯃꯥꯟꯁꯦ ꯀꯅꯥꯅ ꯇꯧꯅꯤ kana ꯕꯥꯌꯔꯅ ꯇꯧꯗꯣꯏꯅꯤꯀꯣ ꯁꯄ꯭ꯂꯥꯏꯁꯤꯅ ꯁꯦꯂꯔꯅ ꯇꯧꯗꯣꯏꯅꯦꯕ ꯃꯥꯔꯀꯦꯠꯁꯤꯗ ꯄꯣꯠꯀꯤ ꯁꯄ꯭ꯂꯥꯏꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯋꯥꯡ ꯂꯩꯇꯥꯔꯒꯗꯤ ꯄꯣꯠꯇꯨꯒꯤ ꯄ꯭ꯔꯥꯏꯁꯇꯨ ꯑꯃꯨꯛ ꯍꯟꯊꯔꯛꯀꯅꯦꯕ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯏꯟꯖꯥꯡ ꯅꯥꯄꯤꯁꯦ ꯃꯥꯒꯤ ꯁꯤꯖꯟ ꯃꯇꯝꯗ ꯄꯣꯠꯁꯦ ꯍꯣꯡꯕꯅꯦꯕ ꯀꯣꯕꯤ ꯃꯇꯝꯗ ꯀꯣꯕꯤ ꯍꯣꯡꯉꯤꯁꯦ ꯑꯇꯩ ꯅꯠꯇꯕ ꯃꯥꯔꯀꯦꯠꯇ ꯀꯣꯕꯤꯒꯤ ꯁꯄ꯭ꯂꯥꯏꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯡꯅ ꯂꯩꯌꯦꯕ ꯀꯣꯕꯤ ꯊꯥꯕꯁꯤꯡꯗꯣ ꯃꯇꯝꯗꯨꯗ ꯀꯣꯕꯤꯗꯣ ꯂꯣꯏ ꯆꯥꯎꯔꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯥꯒꯤ ꯀꯣꯕꯤꯗꯣ ꯍꯥꯟꯅ ꯁꯤꯠꯈꯤꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯄ꯭ꯔꯥꯏꯁꯇꯣ ꯍꯟꯊꯔ ꯌꯣꯜꯂꯛꯄꯅꯦꯕ ꯑꯗꯨꯅ ꯃꯥꯔꯀꯦꯠꯁꯤꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠꯇꯨꯒꯤ ꯁꯄ꯭ꯂꯥꯏ ꯌꯥꯝꯅ ꯋꯥꯡꯅ ꯂꯩꯇꯥꯔꯒꯗꯤ ꯄꯣꯠꯀꯤ ꯄ꯭ꯔꯥꯏꯁꯇꯣ ꯅꯦꯝꯃꯛꯀꯅꯦꯕ ꯁ꯭ꯇꯣꯛ ꯃꯥꯔꯀꯦꯠꯇꯁꯨ ꯍꯥꯏꯔꯤꯕ ꯁ꯭ꯇꯣꯛꯇꯣ ꯃꯤ ꯃꯌꯥꯝꯁꯤꯅ ꯁꯦꯜ ꯇꯧꯊꯣꯛꯅꯔꯕ ꯁꯄ꯭ꯂꯥꯏꯁꯦ ꯀꯅꯥꯅ ꯇꯧꯅꯤ kana ꯁꯦꯂꯔꯅ ꯇꯧꯗꯣꯏꯅꯤꯀꯣ ꯁꯦꯂꯔꯅ ꯍꯥꯏꯕꯗꯤ ꯍꯥꯟꯅ ꯕꯥꯏ ꯇꯧꯔꯝꯃꯤꯕ ꯄꯣꯠꯁꯤꯡꯗꯣ ꯌꯣꯟꯊꯣꯛꯅꯔꯕ ꯂꯣꯏꯅ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯁ꯭ꯇꯣꯛꯇꯨꯒꯤ ꯄ꯭ꯔꯥꯏꯁꯇꯣ ꯍꯟꯊꯔꯛꯀꯅꯦꯕ ꯃꯔꯤꯁꯨꯕ ꯄꯣꯏꯟꯠꯁꯦ ꯑꯃꯨꯛ ꯌꯦꯡꯁꯦ ꯃꯔꯤꯁꯨꯕ ꯄꯣꯏꯟꯠꯁꯤꯅ ꯍꯥꯏꯔꯤꯁꯦ ꯃꯥꯔꯀꯦꯠꯁꯤꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠꯀꯤ ꯁꯄ꯭ꯂꯥꯏꯗꯣ ꯂꯩꯇ꯭ꯔꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯄꯣꯠꯇꯨꯒꯤ ꯄ꯭ꯔꯥꯏꯁꯇꯣ ꯇꯥꯡꯈꯠꯂꯛꯀꯅꯤ ꯍꯥꯏ ꯄꯣꯠꯀꯤ ꯁꯄ꯭ꯂꯥꯏ ꯂꯩꯇꯕ ꯍꯥꯏꯗꯤ ꯍꯥꯏꯔꯤꯕ ꯄꯣꯠꯇꯣ ꯃꯥꯔꯀꯦꯠꯇ ꯏꯐꯪ ꯐꯪꯗ꯭ꯔꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯄꯣꯠꯀꯤ ꯄ꯭ꯔꯥꯏꯁꯁꯦ ꯋꯥꯡꯈꯠꯂꯛꯀꯅꯦꯕ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯍꯧꯖꯤꯛꯁꯦ ꯃꯩꯇꯩ ꯌꯦꯟꯁꯦ ꯐꯪꯗꯕꯅꯦꯕ ꯃꯩꯇꯩ ꯌꯦꯟꯁꯦ ꯌꯥꯝꯅꯁꯨ ꯂꯨꯝꯗꯕꯅꯤ ꯀꯦꯖꯤ 1.5 2 ꯂꯨꯝꯕꯅꯦ ꯑꯗ ꯃꯩꯇꯩ ꯌꯦꯟꯁꯦ ꯋꯦꯠ ꯌꯥꯝ ꯂꯨꯝꯗ꯭ꯔꯒꯁꯨ ꯃꯥꯔꯀꯦꯠꯇ ꯃꯥꯒꯤ ꯁꯄ꯭ꯂꯥꯏꯁꯦ ꯂꯩꯇꯕꯅꯤꯅ ꯍꯧꯖꯤꯛ ꯃꯩꯇꯩ ꯌꯦꯟꯒꯤ ꯃꯃꯜ ꯂꯩꯇꯦ ꯃꯩꯇꯩ ꯌꯦꯟꯁꯦ ꯄꯤꯛꯈ꯭ꯔꯕ ꯌꯦꯟ ꯑꯃꯗꯨꯗ ꯂꯨꯄꯥ 1,000ꯒꯤ ꯃꯊꯛ ꯉꯥꯛꯇꯅꯦꯕ 1,500ꯒ ꯄꯤꯅꯩꯌꯦꯕ ꯁꯤ ꯀꯩꯒꯤꯅꯣ ꯍꯥꯏꯀꯥꯟꯗ ꯃꯥꯔꯀꯦꯠꯇ ꯃꯩꯇꯩ ꯌꯦꯟꯒꯤ ꯁꯄ꯭ꯂꯥꯏꯁꯦ ꯌꯥꯝꯗꯦꯕ ꯑꯗꯨꯅ ꯃꯥꯒꯤ ꯄ꯭ꯔꯥꯏꯁꯁꯦ ꯋꯥꯡꯈꯠꯂꯛꯏꯅꯦꯕ ꯁꯨꯃꯥꯏꯅ ꯁ꯭ꯇꯣꯛ ꯃꯥꯔꯀꯦꯠꯁꯤꯗ ꯁ꯭ꯇꯣꯛ ꯑꯃꯒꯤ ꯄ꯭ꯔꯥꯏꯁꯁꯦ ꯁꯦꯂꯔꯁꯤꯡꯁꯤꯅ ꯌꯣꯟꯊꯣꯛꯅꯔꯛꯇ꯭ꯔꯕ ꯍꯥꯏꯕꯗꯤ ꯍꯥꯟꯅ ꯂꯩꯁꯤꯜꯂꯒ ꯊꯝꯕ ꯀꯥꯡꯕꯨꯁꯤꯡꯗꯣ ꯁꯨꯝ ꯂꯩꯔꯒ ꯊꯝꯃꯕ ꯃꯣꯏꯅ ꯁꯦꯜ ꯇꯧꯊꯣꯛꯇ꯭ꯔꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁꯄ꯭ꯂꯥꯏꯁꯦ ꯁꯦꯂꯔꯅ ꯇꯧꯗꯣꯏꯅꯤꯗꯅ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯁ꯭ꯇꯣꯛꯇꯨꯒꯤ ꯄ꯭ꯔꯥꯏꯁꯇꯣ ꯃꯊꯛꯇ ꯀꯥꯈꯠꯂꯛꯀꯅꯦꯕ ꯁ꯭ꯇꯣꯛ ꯃꯥꯔꯀꯦꯠꯁꯤꯗꯗꯤ ꯀꯅꯥꯒꯨꯝꯕ ꯃꯤ ꯈꯔ ꯑꯃꯅ ꯕꯥꯏ ꯇꯧꯔ ꯂꯩꯔꯝꯒꯅꯤ ꯀꯅꯥꯒꯨꯝꯕ ꯃꯤ ꯈꯔ ꯑꯃꯅ ꯁꯦꯜ ꯇꯧꯔꯝꯒꯅꯤ ꯕꯥꯏ ꯁꯦꯜꯒꯤ ꯑꯦꯛꯇꯤꯚꯤꯇꯤꯁꯦ ꯁꯨꯝ ꯇꯧꯔ ꯂꯩꯔꯄꯣꯠꯅꯦꯕ ꯁꯤꯗꯩꯁꯤꯗ ꯌꯥꯝꯅ ꯀꯟꯐ꯭ꯌꯨꯖꯟ ꯑꯣꯏꯕ ꯄꯣꯏꯟꯠ ꯑꯃꯈꯛ ꯂꯩ ꯑꯩ ꯀ꯭ꯂꯤꯌꯔ ꯇꯧꯔꯝꯒꯦ ꯈꯤꯇꯪꯗꯤ ꯀꯟꯁꯦꯞꯁꯦ ꯈꯤꯇꯪꯗꯤ ꯂꯨꯏꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯃꯌꯥꯝ ꯂꯧꯁꯤꯟꯕ ꯉꯝꯅꯕ ꯍꯣꯠꯅꯕꯤꯌꯨ ꯑꯩꯅ ꯁꯤꯌꯔ 100 ꯕꯥꯏ ꯇꯧꯕ ꯍꯥꯏꯕꯁꯦ ꯁꯦꯂꯔꯁꯤꯡꯅ ꯁꯤꯌꯔ 100 ꯁꯦꯜ ꯇꯧꯔꯗꯧꯅꯦꯕ ꯃꯤꯅ ꯌꯣꯟꯗꯅ ꯑꯩꯅ ꯂꯩꯔꯨ ꯌꯥꯄꯣꯟꯇꯦꯕ ꯑꯗꯨꯅ ꯀꯟꯁꯦꯞꯁꯦ ꯑꯩꯅ ꯁꯤꯌꯔ 100 ꯕꯥꯏ ꯇꯧꯕ ꯍꯥꯏꯕꯁꯦ ꯁꯦꯂꯔꯁꯤꯡꯅ ꯁꯤꯌꯔ 100 ꯁꯦꯜ ꯇꯧꯔꯛꯄꯩꯅꯦꯕ ꯑꯗ ꯃꯤꯁꯤꯡꯁꯤꯅ ꯈꯟꯅꯩꯌꯦꯕꯀꯣ ꯃꯥꯔꯀꯦꯠꯁꯦ ꯁꯤꯌꯔ ꯃꯌꯥꯝ ꯑꯃ ꯕꯥꯏ ꯇꯧꯕꯒꯤ ꯑꯞ ꯆꯠꯂꯤꯅꯤ कायना अदा सुमाय येंगसु याद्रो अतोपदा अइना शेयर मयाम अमा बाय तौबजे कनानोमना शेयर मयाम अमा योलखरबनेबा सी कन्सेप्ट सिदा लैहेबा सी कन्सेप्ट सिदा खनै मयाम अमा बाय तौबगी मयाम अमा सेल तौबगी सिदा नतेबा मार्केट सिना अप चलिसे बाइंग प्रेशर ने हेनबगी अप चटपने न हाइगदो बाइंग प्रेशर हाबदी डिमांड हेनबगी अदुगा मार्केट सिना डाउन चलिसिना सेलिंग प्रेशर ने हेनबगी डाउन चटपने न सुमायना हाइबसिना हेना चुमगनेबा बाय मसिंग न शेयर मसिंग दा मसिंग हेनबगी ने वाटपगी ने हाइदु सरुको अदा सिगी पॉइंट से अमोइना क्लियर ओइनबई दमकता एग्जांपल से नसाई इंजांग ना पी योनबा इमाना फदिगोम योनबगी एग्जांपल दो अदा पुसिलगा मोय एक्सप्लेन तौगे हजिकी फदिगोम योनबी मा से मागी फदिगोम से दुगी मतिक यामेन खलोने हादि फदिगोम की सप्लाई से यामेबा
मा फदीगोमजी ꯌꯣꯜꯍꯧꯗ꯭ꯔꯒꯗꯤ ꯐꯗꯤꯒꯣꯝꯁꯦ ꯃꯥꯡꯒꯅꯦꯅ ꯈꯟꯕ ꯑꯗꯨꯕꯨ ꯃꯥꯅ ꯌꯣꯟꯒꯦ ꯈꯜꯂꯤꯁꯤꯗꯤ ꯂꯨꯄꯥ 10ꯗ ꯌꯣꯟꯒꯦ ꯈꯜꯂꯝꯕꯅꯦꯕ ꯃꯄꯨꯟ ꯑꯃꯗ ꯕꯥꯌꯔꯁꯤꯡꯁꯤꯅ ꯃꯥꯒꯤ ꯐꯗꯤꯒꯣꯝꯁꯦ ꯑꯃꯨꯛ ꯗꯤꯃꯥꯟ ꯇꯧꯕꯤꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯗꯤꯃꯥꯟ ꯇꯧꯕꯤꯗꯕꯅꯤꯅ ꯃꯥ ꯐꯗꯤꯒꯣꯝꯁꯦ ꯄꯠꯂꯅꯦꯅ ꯈꯜꯂꯦꯕ ꯄꯠꯂꯅꯦꯅ ꯈꯜꯂ ꯀꯥꯟꯁꯤꯗ ꯃꯥꯅ ꯃꯥꯒꯤ ꯐꯗꯤꯒꯣꯝꯗꯣ ꯌꯣꯟꯗ ꯌꯥꯗꯕꯅꯤꯅ lupa 10ꯗ ꯌꯣꯟꯒꯦꯅ ꯈꯜꯂꯝꯕꯗꯣ ꯍꯣꯡꯉꯁꯨ ꯍꯣꯡꯅ ꯍꯥꯏꯅ lupa 5ꯗ ꯌꯣꯟꯅꯕ ꯍꯣꯠꯅꯔꯦꯕ ꯑꯗꯨꯅ ꯐꯗꯤꯒꯣꯝꯁꯦ lupa 5ꯗ ꯂꯧꯔꯣꯏꯅ ꯍꯥꯏꯔꯛꯄꯁꯨ ꯌꯥꯏꯕ ꯃꯤ ꯆꯠꯂꯤ ꯃꯌꯥꯝꯗꯨꯗ ꯁꯤ ꯀꯩꯒꯤꯅꯣ ꯍꯥꯏꯀꯥꯟꯗ ꯃꯥꯅ ꯄ꯭ꯔꯥꯏꯁꯇꯣ ꯇꯥꯔꯛꯏꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦꯕ ꯃꯥꯒꯤ ꯁꯦꯂꯤꯡꯒꯤ ꯄ꯭ꯔꯦꯁꯔꯗꯣ ꯑꯗꯨꯅ ꯍꯦꯜꯂꯛꯄꯩꯅꯤ ꯃꯥꯒꯤ ꯌꯣꯟꯅꯤꯡꯕꯒꯤ ꯆꯥꯡꯗꯣ ꯑꯗꯨꯅ ꯇꯥꯡꯉꯤꯉꯩꯗꯗꯤ ꯃꯤ ꯂꯩꯗꯦꯗꯅ ꯍꯣꯡꯉꯒꯗꯤ ꯀꯅꯥꯒꯨꯝꯕ ꯕꯥꯌꯔ ꯈꯔ ꯆꯪꯉꯒ ꯂꯩꯒꯤꯅꯤ ꯍꯥꯏꯕꯒꯤ ꯀꯟꯁꯦꯞꯇ ꯃꯥꯅ ꯄꯣꯠꯇꯣ ꯍꯣꯡꯗꯍꯜꯂꯛꯏꯅꯦꯕ ꯑꯗ ꯃꯤ ꯃꯌꯥꯝ ꯆꯪꯉꯦꯅ ꯈꯜꯂꯣꯅꯦ ꯃꯤ ꯃꯌꯥꯝ ꯆꯪꯉꯒ ꯐꯗꯤꯒꯣꯝ ꯃꯄꯨꯟꯁꯦ 50ꯃꯨꯛ ꯂꯧꯈ꯭ꯔꯦꯅ ꯈꯜꯂꯁꯦꯕ ꯑꯗ ꯐꯗꯤꯒꯣꯝ ꯃꯄꯨꯟꯁꯦ ꯕꯥꯏꯌꯤꯡ ꯁꯥꯏꯠꯇꯒꯤꯗꯤ ꯐꯗꯤꯒꯣꯝ ꯃꯄꯨꯟ 50 ꯕꯥꯏ ꯇꯧꯔꯦꯅ ꯍꯥꯏꯕ ꯌꯥꯏꯕ ꯑꯗꯣ ꯃꯥꯏ ꯁꯥꯏꯠꯇꯩꯁꯨ ꯑꯃꯨꯛ ꯐꯗꯤꯒꯣꯝ ꯃꯄꯨꯟ 50 ꯁꯦꯜ ꯇꯧꯔꯦꯅ ꯍꯥꯏ ꯌꯥꯗ꯭ꯔꯣ ꯕꯥꯏ ꯁꯦꯜꯒꯤ ꯃꯁꯤꯡꯁꯤꯗꯤ ꯆꯞ ꯃꯥꯟꯅꯩꯕ ꯑꯗ ꯃꯥꯔꯀꯦꯠꯁꯦ ꯃꯥꯒꯤ ꯄ꯭ꯔꯥꯏꯁꯇꯣ ꯐꯗꯤꯒꯣꯝꯒꯤ ꯄ꯭ꯔꯥꯏꯁꯁꯦ ꯀꯅꯥꯅ ꯄꯨꯒꯦ ꯀꯥꯟꯁꯤꯗ ꯃꯥꯒꯤ ꯁꯦꯂꯤꯡ ꯄ꯭ꯔꯦꯁꯔꯅ ꯍꯦꯟꯕꯗꯣ ꯑꯗꯨꯗꯨꯅ ꯃꯥꯒꯤ ꯄ꯭ꯔꯥꯏꯁꯇꯣ ꯅꯦꯝꯃꯛꯈꯤꯕꯅꯦꯕ ꯀꯟꯁꯦꯞꯁꯦ ꯁꯨꯃꯥꯏꯅ ꯆꯠꯀꯗꯕ ꯌꯥꯝ ꯂꯥꯏꯕ ꯃꯑꯣꯡꯗ ꯂꯣ ꯑꯣꯐ ꯁꯄ꯭ꯂꯥꯏ ꯑꯦꯟ ꯗꯤꯃꯥꯟꯁꯦ ꯁꯨꯃꯥꯏꯅ ꯈꯪꯉꯁꯨ ꯌꯥꯏ ꯗꯤꯃꯥꯟ ꯋꯥꯡꯉꯒꯗꯤ ꯄ꯭ꯔꯥꯏꯁꯁꯦ ꯑꯞ ꯆꯠꯀꯅꯤ ꯗꯤꯃꯥꯟ ꯋꯥꯠꯂꯒꯗꯤ ꯄ꯭ꯔꯥꯏꯁꯁꯦ ꯗꯥꯎꯟ ꯆꯠꯀꯅꯤ ꯁꯄ꯭ꯂꯥꯏ ꯋꯥꯡꯉꯒꯗꯤ ꯄ꯭ꯔꯥꯏꯁꯁꯦ ꯗꯥꯎꯟ ꯆꯠꯀꯅꯤ ꯁꯄ꯭ꯂꯥꯏ ꯋꯥꯠꯂꯒꯗꯤ ꯄ꯭ꯔꯥꯏꯁꯁꯦ ꯑꯞ ꯆꯠꯀꯅꯤ ꯂꯣꯏꯔꯦ ꯁꯤꯅꯤ ꯂꯣ ꯑꯣꯐ ꯁꯄ꯭ꯂꯥꯏ ꯑꯦꯟ ꯗꯤꯃꯥꯟ ꯍꯥꯏꯁꯦ ꯉꯁꯤ ꯚꯤꯗꯤꯑꯣꯁꯤꯗ ꯅꯩꯅꯔꯤꯁꯤꯡꯁꯦ ꯁ꯭ꯇꯣꯛ ꯃꯥꯔꯀꯦꯠꯀ ꯑꯩꯈꯣꯏ ꯆꯨꯝꯅꯒꯤ ꯃꯥꯔꯀꯦꯠꯁꯤꯗ ꯀꯃꯟ ꯑꯣꯏꯕ ꯃꯌꯥꯝ ꯂꯩ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗꯅꯤ ꯆꯨꯝꯅꯒꯤ ꯃꯥꯔꯀꯦꯠꯇ ꯄꯥꯜꯂꯤꯕ ꯐꯣꯔꯃꯨꯂꯥꯁꯤꯡꯗꯣ ꯁ꯭ꯇꯣꯛ ꯃꯥꯔꯀꯦꯠꯇꯁꯨ ꯄꯥꯜꯂꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗꯅꯤ ꯉꯁꯤ ꯚꯤꯗꯤꯑꯣ ꯁꯦꯝꯃꯤꯁꯦ ꯑꯗꯨꯅ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗꯗꯤ ꯑꯞ ꯇ꯭ꯔꯦꯟ ꯀꯩꯅꯣ ꯗꯥꯎꯟ ꯇ꯭ꯔꯦꯟ ꯀꯩꯅꯣ ꯁꯥꯏꯠ ꯋꯦꯁ ꯀꯩꯅꯣ ꯁꯤꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛ ꯑꯩ ꯊꯥꯒꯠꯆꯔꯛꯑꯒꯦ